Lakhipur online puthok saba megi tang taramathoi thangje numit ki Khomjinba Pao tabirase ahan bada maroi ba Pao Assam yauna awang nongpoki mafam singda makhata na nong takhigani Turel wang mala na mama na bithin bachat ki binupi macha ama Iraq na tuna sire Mitei mek diploma course tamki ba singda certificate jenthokre Milal Assam state ki oiba apun balupa masemkre Sonaida mitei mek tambi ba loisinkre amuk July dagi makhacha thagadori amasung paumi ki halambagi thawongbo kanna yaning da phongdoragle Haujik mapungoi ba Pao tabirase Assam yauna awang nongpoki mafam da makhata na nong takhigani haina leibak asigi ayingasa loisang India Meteorological Department met ki Pao amada hairi Pao asina hai Assam Mizoram Manipur Arunachal Pradesh Meghalaya Nagaland amasung Tripura da makhata na chewol amaga akhak arawga loinana hairiba mafam sing asida nong churaba yai hairi Kasargi Joypur Sibasthan Road Part 2 da Megi Tang Mapan Nungthilgi Pung Ahum Makhairom Tarakpada Turel Wang Malana Mamanabi Amathin Bachat Kibi RK Malem Sana Chahi Tarahumdoi Chiri Turelgi Ising Ireida Tasin Kibadagi Laikidre RK Malem Sana Apokpa RK Rajit Singh Apokpi RK Sana Thoibi Devi A Kirti Singha Public Manipuri ME School Joypur Makhalekai Class 7 da tamlibi nupi macha si school dagi halaklaba matong Joypur Konokpur Turel Wang Magi Anu Kaupi Mamanabi Ama Thinanaba Atopa Mamanabi O Nehaga Loinana Makoi Ahum Iroi Minaraga Lanthokpada Joypur Part 2 Mayelekai gi Sosan Ghat ki Ireida Iraq Naduna Thodoga tu Thokibani Mahakpu Kannana Bahonabada O Nehasu Iraq Nakhi Hairi Adubu Matamadu Manak nakpada Turel Lengoi gi Thabak Suba Sinmi Amana O Nehabudi Kanmangam Hoki Adubu RK Malem Sanadi Kanmangam Hoki Dabani Hairi Pawa Sitabada Kudakta Kunadugi Kunja Singna RK Malem Sanabu Pangnanaba Pung Amma Makhairom Sangna Iruptuna Thibada Panglaktabadagi Mamai Thangda SDRF ki Mioi Singda Pao Piduna Thibada Numidangi Pung Nipan ga minute 15 tarakpa duaida Asi Bhaksang Oina Phangmangam Khibani Matungda Joypur Police ki Mioi Singna Postmortem gi damak Silchar Medical College ta thaki Mitei Irol Iek Loina Silon Apun Balup Milal Kangleipa Kilemjing Makhada Milal Assam Panana Hauki Bachahi gi January da Mitei Mek Diploma Course Tambagi Certificate Yentokpagi Thorom Ngarang South Barak Hall Binakan dita pangthokre Thorom aduda Maifa gi President Thangjam Projen Nongmai Lembi Leima Lairen Lakpam Champalal Retired Assistant Commissioner of Taxes Biramani Nandababu Amadi L Saratna President Chief Guest Amadi Guest of Honor Oina Daistapam ki Thoromga Mari Leinana Milal Assam Panagi Luching Purel Seram Herajit na Haikibada Maifana Matam Kuinadagi Manipuri Loan Bo Assam Sarkar na Associate Official Loan Oina Masak Khangbirakpa Amadi Mitei Mayek Pusu Government School Singda Tamba Yarani Haina Assam Cabinet na Arep Laukiba Sina Aikoi Tumina Leithokpagi Matam Natre Aikoi Loan Amasung Mayek Kidamak Assam da Joina Kundariba Mitei Pumnamakta Khangan Baibasi Milal Assam Panagi Chauraba Thodang ni Haiki Milal Kanglaipa ke Education Secretary Thakaba Mitei Indrajit Mitei nasu Milal Kanglaipa ka kusam naduna Mayek Kidamak Chaukhotnanaba Honaminasi Haiki Thauramda Mitei Mayek Diploma Course Tamkiba Mahiroi Nifuramda Certificate Yentoki Makhata nasu mafam kharada tawbiyo haibadagi akoi sumaina laksabani adubu asai akoi guys members sing adai yinau Herajit naga mayam ama thambiriba pochingdo akoi atuba matamda akoi Milangi akhangai leiriba ko mayam da tana tina jaraga adum thabak ko thoknanaba honajage loinana aina haijaningbadi Assam ga Manipur ga se akoi ireisa masen Tamuse ai tamu se patik di maram sumna tamjarure adu madu engona ngayam pawra madu malai ha mathangda isagi mayektu hujikti loan se recognize tawra abani tawgi lambi dila manipur ni already tawra mayektu urga power ngor dawa se mase mo ikai ko sansar leitre khale yo
Milal Kanglaipa Mayaloi Singilamjing Makada, Milal Assam State Yoiba, Apun Belup Amasem Kre, Milal Kanglaipa Secretary General, Nongmai Lembi Leimana, Mipama Podana Pangtokiba Mipam Aduda, Milal Kasar Pana, Milal Sonai Pana, Milal Kabugonj Pana, Amadi, Milal Assam Pana Bupunsel Laga, Milal Assam Haina, Mingtonduna Semkre, Mipam da Kupna Kanarabamatung, Milal Assam ki President Seram Herazit, Vice President Oina, Laisom Biralal, Secretary General Wahangbam Surendra, Assistant Secretary Mutum Biramani, Finance Secretary Menoka Singha, Horongbam Siddhi, Binod Singh, Loinana Miyoi Tarahumdana Saba Mapung Phaba, Assam State ki oiba body ama semkre. Makhata na Milal Assam na Assam gi mitei na khundariba mafam singda branch hangdokna na bahonaragani hairi. Leiriba pana singna Milal Assam ga punna khanaraga thabak thorom pangthokpa haina waribna khi. Chatliba Metha Sigitang Ama Yumsakation Mitagi, Milal Kanglaipak Amadi, Milal Sonai Kasarna Kusamna Duna, Bangthora Mitei Mek Tambiba Ngarang Megitang Tara, Irai Numitalo Sinkre, Mitei Mek Free Coaching Adu, Center Mangada Pangtoke, Center Sing Adudi, Sonai Juboti Sing Manipuri Emi Amadi High School, Gobindanagar Sibari Emi Amadi High School, Number Chamaga Kunmari Saikom Lekai LP School, Lairikon Hall Sonai Amasung Manipuri Culture Linguistic Center MCLC Kabugons na Chingba Mapam Sing Asida Pangtokhi, Aduga Handak Tha Sigi Oina Matam Kharani Potharaba Matung Lagliba July Thadagi Amuk Tambiba Hogani Hairi, Milalgi Ozamari Langonjam Nongmai Lembi Leima, Paunam Thakaba, Maibam Indrajit Amasung Sinam Kundichagi Mapamda Milal Sonai Kasar Amadi Sonai Miam na Thagachaba Pongdorakli. Assam University Silcherda ngarang pangthokiba Sanskriti Thoramda University asida tamba Kanglup Khudingmakna makhoi gi oiba tongan ba art culture amadi jagoi iseina chingba pangthokre. Assam University Students Union na Sanskriti haina mingthonduna pangthokiba nongmagi oiba thoram asida University asida tamliba meitei mahiroi singsu nat ki oiba tongan ba thorom kaya ga loinana saruk jakhi. Sribar GP Youth Signing Association Lakhipur Kasarna Sinduna Vision Spring Foundation Delhi ga kusam naraga miyoi chamaga kuntrarom ngarang lemna mitlaing kre. Camp in charge Arjun Singh, Optometrist Tusan Singh Amadi, Sonu Prajapati Loinana Youth Signing Association gi member Singh Bina Devi, Ratan Sharma, Anita Devi na chingba miyoi Singh saruk jakhi. Manipur da aviation industry gi lambi da changsilaktuna haugallagliba mahiroi sing thabak pijabada achouba kanaba moiragani haina thangmaiban kabo leikai DM College compound da Atlantic Puffin Aviation Academy hangdoktuna kusinabagi thoramda Bahujan Sahitya Academy Manipur State ki President Dr. Fanjobam Lanajit na haikibani mahakna hai aviation na tourism chakwatanbata natana senmitlon gi phibam phagalanduna nahasing gi career da achouba kudongchaba ama piragani haiki Maduda Aviation Academy Sigi Chief Operating Officer Wangkhem Rosni Amadi NR Media gi Proprietor NR Rajesh Sarujaki. Atlantic Puffin Aviation Academy na doon dapat preserve ni Madudi Aviation Course blocks. Residency issue 100% job placement domestic flight domestic airport singa. Masih yang awam ni aduna Manipur Praja singa high number asida kapiraga student singa siku pamjaba aviation ko pamjaba aviation ko Sina profession na mo na taki khanda sindadi so ida Lakhipur college se Lakhipur ka thawan kabul kai sida utang ni masi kudong sa so mi nasi Indian Red Cross Society State Branch Impal na sinduna Mahatma Gandhi Avenue da laiba office da World Red Cross Day 2024 ga mari leinana tha ma chupna chatharakpa loisinbagi thorom megitang nipan da pangthokre. Thoromda Manipur gi Governor Miss Anusuya Uikena Athoi Bamithung Hanagi IAS RK Nimai Narendra Ningomba Amadi Dr. Laisram Manglemna Akhanaba Mithung Singh Oina Tangbalda Lengsinki Asiguma Thorom Asida Red Cross Society na Masagi Oijaba Thadoktuna Mioiba Khunai gi damak tawriba thabak sing khangbagi kudongchaba phanglabani haina Governor na phongdokhi Numida Sida www.redcrossmanipur.org haina mingthonba website amasu hangdokhi Makata na Governor na Thoromga mari leinana Sobinir amasu maikum hangdokhi Saknairaba social activist Samuralatpam Prahlad Sharma Sahityakar Dr. Rajkumar Gunachandra amasung Loitongbam Brajabidu saruk jakhi.
All Manipur Working Journalists Union Amjugi RTI Cell gi member amasung Imphal Times ki paumi amagi mayumda Sagol se numit ki numidang da khulai paiba singna ki helamba ki thawongbo Amju amadi Editors Guild Manipur EGM na kanna yaningdo phongdoragle loop ani asina punna thokpa cherol amana hai Imphal Times pauche da phongkhiba pau amaga mari lenana paumi asida ki helambagi thawong asi hakjinna lawi loinana thodok adugi matang da ngarang Manipur Press Club ta loop ani asigi apunba mipam ama phamdana warep kaya lauke warep sing adugi manungda paumi singbu machin menana bahona bagi thawong yaningde haibana chingba yauri rajya sarkar gi mari leinaba singna ain gi oiba matik chaba thabak lokhat kadabani nimit mangani phawbagi manungda thabak sing asi lokhat pidrabati amju amadi EGM na akanba khongjang sing changsingani hairi Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongtha leiramba amot pasing sengdok pangamale amasung kidney liver heart amadi brain gi mapangal kankhat handuna haksang phana thambang amale magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified Rongpur Part 2 dasu numit khudingi naturopathy gi makhal makha layang patap sizinatuna layang bahuzare advance booking gi damak mobile number 9706 554 286 natraga 9395 732 456 number asida call to birugu Aroibada maruoiba pau amukhanna Assam yauna awang nongpoki mafam singda makhatana nongta khigani Turel wang malana mamana bithin bachat ki binupi macha ama Iraq natuna sire Mitei mek diploma course tamki basingda certificate janthokre Milal Assam state ki oiba apun malupama semkre Sonaida mitei mek tambiba loisinkre amuk July dagi makha chathagadori amasung paumi ki halambagi thawongbo kanna yaningdaba phongdoragle Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare